कोई ngarang tang tarawum doida athobu singki tang tarawum doi koi athobu singki numit koi awaw pungtuk punmita koi isai nongai tawdana local sal tawda mioi tara mathoi hare makoi gi manungda mal equis ina tawum koi ahum dune se amana ampagi president ne ade amana ojit mami TV gi proprietor ne duga koi gi sinu mai tin na khongwa la ma koi music ki tawriba Hemchandra mokoi ahum ne sida leiriba se tabra bane tege koi gi noi lakriba kaino sina ampagi president noi gi tamora tan benda yoga member khudi koi la khadi ko na khatana te mayum jala lo ga ma jala lo ya sina mai musician kan kanghu ne koi mari ma leire aji lukki custody ta koi men leidi aduga ngarangi siliba isai aduda koi gi mateng pangba haitare makoi singsina ojit hoi moi Hemchandra hoi tamora taloina moi si hairaga ne pamoi lebar kangu ne walamna mokhai mi taraga mathoi atai atopa bel singsu noina lakna bakoi koukre degi walo riba masina mathandana sida leire moi ji ngarang leiba ki adugum laba sigi nagiba pegi yamna chai gedingi celebration su tawdna leiba thare laga sumita tawidaba thabak tawwa hai bismai masana yajaraga luki custody da mukaji loina leidi